mayam floral tribute lai katpagi thoram loisilakpaga loinana khoi lai khidraba mioi mari amagi condolence khoi silent condolence ama thamjari madudi ahanbada khoi ngasi gi program gi adum oiriba RK Sanatomba matam amagi Manipuri National Federation na puthokpa main federation na puthokpa dumlaba Kangla Lanpung gi editor miyamna nungsina Konung Sanatomba haina khangnaba Sanatomba sahi kunga mapan surakraba siungba yamung Sanatomba gi mafamda loinana akhoi trust ki RK Sanatomba Memorial Trust ki managing trustee oibiramba mingoina panjarabada akhoi Laurembam Ranjit haukiba sahida laikhidaba akhoi maraktegi yamba Ranjit loinana yamba Thiam Jevit Pitei akhoi RK Sanatomba Memorial Trust ki asugumba member loinana Laisram Basanta hariba yamung Sanatomba musung haukiba sahi sida laikhidaba mioi ohum punna marigi mafamda aikoina shupna minute amagi silent condolence PC haidana akoigi RK Sanatomba Memorial Trust ki maikaidagi nung singjari aduna minute amatang laikhidaba yamba Ranjit yamba Jevit amasung yamba Basanta loinana miyamgi nungsiraba Konung Sanatomba loinana mioi marigi mafamda minute amatang lepsi ai miyam haujare mayam yare minute ama fare laikhidraba mioi mari mafamda thawai mapugi mafamda ingna chikna leitaro na bagidam tam yang mafamdagi minute amagi silent condolence pipi khrai matungda hosi khoigi tais ta lengbiriba lengsin biriba khoi masi mangisija loinana oja Brajasan loinana Dr. Hanjabam Nanausa Sharmada akhoi RK Sanatomba Memorial ki maikadagi achamba lengfi kudol tobinaba akhoi volunteer singda ningsingjari program asigi thawai hapiriba president members ahomda ngamjaba khudol port tamjarkhrabagi tungda hujigasi program sigi hawdokpoina opening song haibadi sehawi sei lanthokpinaba nolukjari
Thagasari Sanatomba Memorial Trust ki maikaidagi Thagasari hauji sayoi miyamda tambikiba si music ki lamjing lamtakpana baza namarekpam tiken loinana saisak loising asina baza KhutSem tijendragi ni loinana baza tijengi Musical Rosie Musical Institute Imphal hariba association asigi institute asigi saisakloi sing namyam da asigi function asiga mari lenana sayo isai khudol tambi bagi damakta trust ki maikai degi thagat pa phongdok sari loinana hauji asi closing song sayo isang mayam da khudol tamkhabagi tungda nithauja lalcha asigi asigumlaba program asigi welcome address amasung keynote haiding asiling bidak pasingbo oksa waro loinana nunggoy ba wafam khara thambina begi damakta matamamagi Manipuri National Federation Men Federation ki adum pathoburoi oi biraiba obiramba loinana harke Sanatomba gandak loina biramba dungomba miamgi ningthauja lancha welcome address amasung keynote address bibina begi damakta harke Sanatomba Memorial Trust ki maikai degi nologna ningsing jari. Now ningthauja lancha. Ngasigi sigumlaba chinglemlaba RK Sanatomba Journalist Award ki taramapalak suba thoramasida mapu oina election biriba sing aduga hampakta leiteng biribi sing maroina itaw RK Sanatomba ima masi mangisija aduga aikhoigi oja aribam Brajakumar Sharma aduga ba uchari loina namang de lengsin biriba saknai raba atop lam kayada engage tawiriba marumapang sing aduga laibak sigi thokubiriba media gi silinau sing loinana aikoi homin kamina rakpa matamamagi Men Federation gi aikoi loina khiba ichilinau khudimak amadi laibak miyam khudimak ikuk nonjaraga tentakna aikoi gi maru RK Sanatomba Sing aduga miyamna Konung Sanatomba haidana masamanasu Kangla Lanpung da izakiba aikoi marup asigi Konung Sanatomba gi matangda mahaki tentakpa punsigi wari matek ama thamjari loinana haidiba wafam sing asi paktakna thamjingai mamang khoi mangoinana lengbirakliba amadi ngasigi mafam asi tinbiriba khudimakpu RK Sanatomba Memorial Trust ki maikai tagi amuka hanna taramna okchari ikai kumna bochari tasengna
RK Sanatomba yamna nungsina akoi mayam tasengna high school gi yamna ngallingai perat ada degi sakhang narakpani Konung lekai Konung Lampakta aduga mafam kayada akoi chen zongdana miyam gi ni lebak ki ni haidana adumaina loina jarakpani RK Sanatomba hariba Konung lekai simaktada Lising mga chamapan humpu humdoigi tang taramathoi June gi tang taramathoi da Maharaj Kumar Khedasna Singh amsung mangi sijagi mapan shuba macha singi marakta atonbagi mathak atonba gi mathak haiba tare madu oina phangjaki Diamond Club KG School gi akoi gi angang oningai dagi mafam asida KG School gi Diamond Club ta angang oningai dagi hauruklaga RDS ta Matamduda metric hainai aduna ISSLC gi parikha pass tawraga Maharaj Bodhachandra College ta graduate loisallaga Manipur University da economics ta master tawraga masasi yamna active oina adugumba haurakhiba marupni angang oiringai digi hauna sana khotnabagi lamda yamna thawai yaujaba pamjana chongjaba misak ama oina Handak Laikidraba Sri A. Indra Kumar, Waza Indra Kumar gi Makhada Taekwondo da Black Belt Fangjaki, Loinana Masana Pamjaruba Masana Oibana Eastern Taekwondo School Linkatuna, Malayamgi Amadi, National Gi Thakta, Sanaroi Kaya Taekwondo gi Sanaroi Kaya Putokpada, Achowa Tawdang Loduna, Hyderabad Eastern Taekwondo School gi founder Ama Oina, Mahagna Sharuk Yabirami. Social activists kunai sigi khanjaba mioi ama oinasu amadi lekai sigi yamna thawai yaujaba lekai gi khanjaba mioi ama oina Konung lekai youth development club hairiba club sigi vice president oina tam ama pubirami aduragidi khara hena mature orakpa master loislakpa side di Manipur National Federation miyamna men federation haina matamdura khangna khiba hairiba men federation sigi General Secretary Ahan Bo Oina Mahak Taupubirami Hariba Men Federation Asina Manipurgi Social Organization Ama Oina Manipurgi Integrity Aduga Aikoina Men Federation na Barak Expedition Haidana Barak Kongshat Haidana Silakanda Chingam Sungtam Amadi Aikogi Manipurgi Ngamkaigi Haujik Laiba Ngasigi Manipurgi Ngamkaigi Wang Wada Takraba Maitai Amadi Atopa Manipur gi haukiba proof singa sakhang nadana aduga khwaidagi hena chawbana ahan boina aikogi kabui singi haujik latnariba Rani Gadilu gi manakta chattana first negotiation nama haidiba khongchat tu da nungkaw da masamaki mayum da chatlaga tawgiba khongchat tu madrasu achawba saruk yabiki loinana khwaidagi hena ningsing ningai oribadi ngasi su puthokadoriba aduga Magi Mingda ngasi Journalist Award kachariba sigi maram ama oiriba Kangla Lanpung hariba chefong asigi mahakna ahanbe editor oina thaupubi aduga hariba chefong asina aikoida Manipur gi oiriba thoiba wathok Manipur da hakteng nariba matamdugi aikoge singnarakpa kaya adu fongdoksi haidana aikoi hariba chefong asi fongba hauki MA Lushilakpagi, Master Toba Lushinakpa Matamni, Matamduda, Yang Launa, Quagi Loina Kiba Imanaba, Tarakundu, Punchel Lakanda, Hadi Chefong Asina, Radical Journalism Gi, Kutangasi, Aquagi, Kongshat Asi, Aquagi, Makata, Namuchatagabani, Haba Wakalon, Loinana. Aikoi Sana Faba Wakalon, Aduga, Lebaxida, Poneriba, Tamoy the Fondok Padingam than a lady Wakalona to. Fongdok kadabani maning tamna fongdok kadabani haidana madugi pandam da koi journal achi puthok sakibani aduna hairiba journal asina taseng namakti matam dugi oina achauba thodang ama logibra haidana khanjai matam dur ikiba chepong singadura hapkiba article singadonga si fawbada research to biba aduga topa mioi ke ana kanna nainari khudamoina matamduda iana na haikebani akoi loktak project ki matang se
aduna loktak project ki matam duda akoina low pari lising rafu ising da thume haiba then akoi matam duda aram kanogi akoi gi aram pamai gi yamna paper mayamna pamna khiba kabui singi horokpham hauji yamna controversy oire ba kobru gi horokpham kabui sing na masidagi hore e hai gi ba madugi akoi gi lainaba mari sing adu reflect tawdana article mayam ama matam dugi matam duga chana ba political realities mayam du lenga ki oiba adugumba saktam mayam du utna ba kanna khona khiba journal ni aduna mayam da thamjaning badi punsi haibase phanayam na khona ragasu aikoi khudimaki punsi gi akon bada thengna ga dawri badi wari ni mioi base wari oiraga loina to e aikoi si story wari oina loin lina hogani adumaina ngasi di marup sana tombagi wari ni aikoina liri base adubu hairiba wari adu da natana sana tomana pamjaramba principle aduga freedom firep adu aikoina mangandana chatlagadi aikoi kudimana ngasi phongamba akoi gi phongdok pangamdana aikoi gi punsigi thawdang oina mioi bada khwaidigi hena mamal yambasi aina faujaba aina khanjaba aina thengnaba aina pendaba mayam se phongdok padune kanagumba kharadi imungda bawo phongdok pangamdana mathanda omchakna kanda mathanda mapunsi lotion na bukhane jaba suyawi aduna phongdokpa nataga expression haibasina solagadi kariguma khunai amata chakhot pangamde aina khalli base democratically phongdok pangamba akoina thengnari ba porase reality da phongdok pangamba phongdo iba wafam sing adugi achum marala do punna ware minaba collective decision ama laura kanda manipur gi oiba laibak sigi oiba mirol sigi oiba adugumba padam mama thamma kanda koi chatminaba natragadi hojiksu lagging tawdana chontha dana aikoi yasanna dana lairiba mayam asidagi nanthok pangamdana adum laigani aduna madugi wakal londuda aikoina padam thammakanda Kangla Lanpung hariba chefong ase phongjakhibani ngasi su amuk hariba Kangla Lanpung asigi anauba aikoina version oina phongjaraiba journal ase amuk su miyam da koi phongdok chagani aduna hariba phongdokpa khanaba aduga koi miyam na haijakiba naha moina matam duda koi sahi kuntragi loan ngaktani matam duda aikoina haijakiba phongdokhiba mayam du amaga communication wat khiba lana launaba amana amabu maral sizinaba adumaina la kanda aikoi masel se yamna thohan ningdaba aikoi masel gi marakta yamna akoi umkhatnabagi muknabagi adugumba pik ama yoroktana laibak thiba thodok amada aikoi gi marup sana tomba aikoi gi raktagi jun gi tang kuntra lising ma chamapan humdraw humtoi gi ayukta aikoi gi punsi pikamna hanki yamna pen ki de adubu ngasi di hairiba thodok sing aduna aikoida achauba parama tambibra na khalli aduna yamna aikoi masel gi marakta phamin naraga nataga aikoi masel gi marakta e fauna kano e pau phaudong na kanda apunba yamna integrated oiba aduga yamna maram chana wakal khantaba ngambagi society ama khunai ama da aikoi ondragadi masigi chanabi asina di kaidong su aikoina khalliba akoida laidiba chaye na ba singnaba mayam se mayuk na ngamoi aduna yamna positive oina yamna ingna tapna koi khanara kanda madu akoi tangai fadana akoi khangminaba aduga ngahang haki athenba wakalna chingaga chattabida akoi achumba yamna rational oiba wafam akoi gi wakal khukana mada chatminna si haiba madu chatminna ngamna bagi damakta Kangla Lanpung si hoji phongjabani maina madura lanba yai chumba yai adubu loinamak masa gi opinion writers singduna phongdok chaning badu adum phongdok chabani aduna hairiba wafam asi aikoina khanjera kanda aikogi Konung Sanatomba itauk Sanatomba na pamjaramba lambi duda aikoina la akanda ngasisu RK Sanatomba Memorial Journalist Award aikoi paumi singi tasengnamak nongju nungsa khaktana chenjariba Manipur gi sing amadung tam aduga mapan gi aikogi thengnariba problem sing pau sing adubu analyze tawdana madu nainabi dana miyam da khangan biriba sing sigi thodang se aikoina tasengnamak mamal yamna yami haina khanjabaga loinana amadi moina chenjariba aduma aikoina matam amada chenmin naramba marup sanato mobu ningsing jaduna makoida hairiba aikoina khonga haiba tare aikoi londadi award se aduna mana se aikoina thamjabani aduna hairiba award asi lising aniga mari dagi aikoi saknai raba
ꯑꯏꯕꯁꯤꯡꯒꯤ ꯄꯥꯎꯆꯦꯗ ꯑꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯍꯦꯟꯅ ꯑꯥꯎꯠꯁ꯭ꯇꯦꯟꯗꯤꯡ ꯑꯣꯏꯕ ꯈꯔ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯅꯠꯇ꯭ꯔꯒ ꯈꯟꯊꯅ ꯏꯕ ꯃꯤꯁꯤꯡꯕꯨ ꯈꯪꯒꯠꯆꯔꯀꯥꯟꯗ ꯄꯤꯖꯕꯅꯤ ngasi thamgadori sina tara mapan suba award akogi masingni masigi mamangda mi tara ga nipan akoi award si pijakre madu akoi ni punna akoi amamam ta oina akoi panjararoi aduna samjin jarakanda hairiba sigumba akoi gi marakta yamna mamal yamna aduga hojimak laibiram taragadi masagi contribution yamna pigada mioi mayamama sumaina laidiba ngasi akoina ningsing jariba sumaina tungdasu akoi hawgala iba mirol sing asina sephongi journalism gi khuthangda achouba thodang ama aduga achouba khudol ama tambidana sotharaba lagging behind aduga akoi masel gi marakta confused toriba kunai se chumthokpada achouba thodang lominasi amadi lomin nagani haiba thajabasi thamjalakanda ngasigi RK Sanatomba Journalist Award ka mari lainana thamjaba akoigi wafamasi matang asida tension jari puno puthagat jari Thagasari mayamba koi matam amagi Manipuri National Federation gi koi lusing puren oi biriba yamulan sana yamda ngasigi program asigi welcome amasung keynote SPP bigita makta adada ko 1993 adam sengna adam khangi ada kariguma haibada 730 gumba manbu khotpa adam yaugiba oragasu 1993 ni adam mayam khangbino asi sahi kun mapan sure mathang asidi ngasigi program asiga mari lenana koigi memorial lecture ama mayam taminasi memorial lecture asi koigi kanona Dr. Hanjabam Nanausa Sarma aduga memorial lecture sigi thimna bioeconomy from bio resources with reference to Manipur. Bioeconomy from bio resources with reference to Manipur. Hariba lecture topic asi thambina bagidamakta Dr. Hanjabam Nanausa Sarma bu RK Sanatomba Memorial Trust ki maikadegi nolongna kusinjari lone na marakta akogi laikat pa nang bihogda ba yaroga su marakta adum laikat piba na ba ningsingjari now Dr. Hanjabam Nanausa Sarma Hanwa maktada aina koi RK Sanatomba Memorial Trust ki aibu invite to wira poi dongta hanana thagachari amasung dais the lengshin beriba pabung Brajakumar amasung imasi amasung mafam asida lengbiriba laiguru alaman maru mapang punapu aina ikai khumnana koknona khorimjari aina ngasi ngangjagadoriba topic asi akoigi Manipur gi Imalaiba ki hujik lairiba situation sida akoina matau karamna akoigi bioresource lairiba akoigi lairiba bioresource pambi amasung lengni paliba khunimakse sijinarga akoigi sothariba economy si matau karamna chakholhange habidugi matangda aina idea khara thamjabani mayamasu idea se adum haibirak pasu kashu kaide haidi si tawuna fani si tawuna faro yacha amra maktada aise uji ki waina aise Institute of Bioresource and Sustainable Development haina Department of Biotechnology Government of Department of Science and Technology Ministry of Science and Technology Government of India gi makhada tabuk tawjabani sida akhoi institute chigi marueba pandam ga aina uji ngangjaga do sigadi chap mane akhoi marueba mandate si karino hai kanda akhoi North East si akhoi one of the hot biodiversity hotspot mafam ne hai akhoi Nipan lai bisida akhoi one of the hot biodiversity hotspot hai adu akhoi ministry na akhoi institute sigi mafam ja kari damakta lingkhali mano haiba matamda akhoi lairiba diversity lairiba akhoi hotspot mafam sida lairiba mayam se sijinaraga mato karamna akhoi economy se chakolhan ga dege habane samna harbada akoina phase ahumda akoina yankanna thabak je work tawje ahambada akhoi documentation and validation of traditional healers
हाइबदी अखोइगी हानगी इपा इपुना थंबिरंबा अखोइगी अमाइबीसिंगना थंबिरंबा हिदाक लांगथक हाइबदी हुजिकी मतमददी हुजिकी जनरेशन सिनदी कैमसु खंगद्रे अदगी मोइना अदुदसु इंटरेस्ट लेट्रे अदुबु अखोइना अखोइगी पांदमसी अखोइगी हाना थंबिरंबा मयामदो अखोइना अहांबा मतदा डॉक्यूमेंटेशन तौबा हाइबदी मोइगी फॉर्मुलेशन सिंगदो अखोइना चलगा करिनो सिगी फॉर्मुलेशन सिना लोक खुंबदा सिजिनरीरा डायरिया तौबदा सिजिनरीरा अदगी अखोइगी डायबिटीज नाबदा सिजिनरीरा हाइबसिंगसे अखोइना वन बाय वन सिस्टमैटिकली डॉक्यूमेंट तौबा अखोइना हुजिक तौजबदा अखोइगी डिस्ट्रिक्ट अहुमदी अखोइ लोइजरे अइगी अखोइगी इंस्टीट्यूट अखोइगी छात्र होइना लेजैबा आरके जोबिनासु सिगी प्रोजेक्ट सिदा यावरगा याम कन्ना मतेंग पांगिबनी अदा अखोइना तौरिसना मफम मफम खुदिंगमक्ता अखोइगी मणिपुर सिदे अखोइन हान हामदा अखोइगी टारगेट होल नॉर्थ ईस्ट नि अदुबु अखोइगी हान हामदा अखोइना डिस्ट्रिक्ट से खाइदोगा मणिपुर सिदा डिस्ट्रिक्ट वाइज तपना याम सिस्टमैटिक नाइना तौजरकपनी अदा अखोइना खाइदोइबा क्राइटेरिया सिंगसिदी पांबी सिंगसे खाइदोगा पांबी करम पांबीना करम लाइनादा सिजने अदुगा मतौ करम फॉर्म द सिजने मोइजे मही ओइना पिथकप्रा मापंग ओइना पिजब्रा अदुमा सिस्टमैटिक मैम से डॉक्यूमेंटेशन तौबा अदुगा मथंगदा याम मरु ओइबा हमना हाइदी सिसिंगसिदी यामना साइंटिफिकली प्रूव तौदिबा पोचिंगना बीइंग ए साइंटिस्ट बीइंग ए रिसर्च इंस्टीट्यूट अखोइना करमाइन तौगे हाबिसदा अखोइना सिसिंगजे अखोइगी मॉडर्न इंस्ट्रूमेंट सिंगसे हाइदी अखोइगी एसपीएलसी क्रोमेटोग्राफी मैम ममिंग खरा पल्लबदा हाइदी प्लांट सिंगसिदा प्लांट अमा हाइरे नुमांखा हाइना एग्जांपल लौरगा नुमांखा सिदा अखोइना माओंदा कंपाउंड मैम यावरी कंपाउंड मैम सिदा करम कंपाउंड अखोइना लोक फहले हाइरे लोक फहले जे करम कंपाउंड फहलिनो हाइबा सिसिंगसे सिस्टमैटिक नाइना अखोइना स्टडी तौजरी समना हाइबा अखोइगी जापान नापी ना कन्ना नावा सेकेंड वर्ल्ड वार अखोइगी हाईवे दे याम कन्ना थावि याम कन्ना थाई सिगी पांबीसिना अखोइना ताबदा सुम लिटरेचर की मतुंगिना अखोइजे वुन हीलिंग दा हाइबदी अखोइगी सोकप कैकेदा सिन ओइसल हलेन हाय अदुगी अखोइ एक्सट्रैक्शन लोइजरे अदुगा अखोइना तौजरी सिदी सिस्टमैटिक नाइना तौबनी साइंटिफिकली प्रूव तौरकदबनिना अखोइगी लैब ता तौबदु खतंग नतब लैब ता अखोइगी मखन इन विट्रो इन विवो मयाम सु लेरि हाइदी आइहाना बदा अखोइना इन विट्रो हाइना हाइदी लैब ता अखोइगी कल्चर तौरगा सिजिनदुनि अदुगी मथंग दा अखोइना उचीगुमगी स्टेज ती हुजिकती यौजरे अदुमदो मथंग सीजन मतुंगा अखोइना कोना फोंजरकदोइनी अदो सिना दिस इज वन ऑफ सिना एग्जांपल अमने हाबेदि अखोइना तौजरीदुगी एग्जांपल म पिजबा अदु नतबिदा अखोइना सुमाइन तौदना अखोइ एटलीस्ट 400 to 500 कुंबा पांबी गुमदि अखोइ हुजिक लिस्टेड तौजरे करम बदा सिजिनरिनो दो समना हायबदा अखोइगी पेरिस पोइले फलाना सिंगपाना अखोइगी सिंगी अखोइगी अइंग मफमदा यामना हौबम सिजिने अदुगी लिटरेचर चे अखोइना हुजिकसी याना मददि अदुगिसी याम मरांग काइना हौरमेन हाय अदुबु हुजिकती अखोइगी ब्लैक मार्केट चटखिदना मसिगी फंगबसी यामना वारे अदुबु मी खरनदि हुजिक कन्ना थानबना कन होनरि सिगी हिदाकसी अखोइना सुम थिजबदा अखोइगी डायबिटीज नाबसिंगना हुजिकती मोइजे फौदोगा ग्राइंड तौरगा सिजिनेन हाय अदुबु अखोइ अदुगिसु इन विट्रो गुंबा स्टडी तौजरी अमसुंग इन विवो दा उचीदा कैदा सिजिननो तौरी अदुबु आइना हुजिक लाक्चरीबा पोती सिगुमा मयामसिना अखोइजे कमाइना इकोनोमी जखल हंदोइनो हाइबा क्वेश्चन सिने हाइबा अखोइदा मयाम लेरे अखोइजे पांबीजे अखोइजे मयामसु लोय हाइने अखोइ मणिपुरसे रिसोर्स से कमाइन सिजिनगदगे हाइबा पोतसिदि अखोइ नैनबसे कितंग वाटपा हाइतारे अदुना अइना मयामदा अपील तौजनिंगिदि अमसुंग अखोइना तौजरिबा थबकसिदि करिनो हाइ गानसिदा सिगुम्बा अखोइना लैरिबा नापीसिंगसे अखोइना सुम हानासु चानरपा गातनी समना हाइबनो नापाकपि अइना एग्जांपल अमा पिबिदा काउजावर नापाकपिजे अखोइगी बीपी लो ओइ बीपी हंदबदा मतेंग पांगे अदुसु अखोइना स्टडी तौजरी अखोइना इकोनोमी से सुमाइना बायो रिसोर्स मैम से सिजिनरगा मतौ करमना इकोनोमी से सखलनगे हाइ तारगदि अखोइगी लेबाकसिदि पिक लेबाकने सिदा अखोइ अचौबा इंडस्ट्री गिदि अखोइ वाखन खनबसे आइगी वाखनदा मसि खितंग वाने न खले अदुना सिगुम्बा पोचिंग बायो रिसोर्सिंग से सिजिनरगा अखोइना समना हायबा आयुर्वेदिक अतोपा लाइबा मपानदगी सिंगसे अखोइना सिदगी रॉ मटेरियल से पीगे नॉर्थ ईस्टर्न इंडिया दगी अदुगा मोइना आदा मपानदा पैकेट तौर पैकेजिंग दो तौर पिसलकने अदाइना हाइना अदुगुम्बा पैकेजिंग सिस्टम मचा होइबा अचौबा इंडस्ट्री नतबा मचा सिंगसिगी फॉर्मुलेशन सिंग हाइबदी पांबी अमगा यानजनरगा करमाइना फगदगे हाइबा सिगुम्बा मयाम से तौरगदी अखोइ आइना हाइजनिंगबदी अखोइगी लेबाकी
sothariba economy su chakolhangani akoi unemployed youth singsi su thabak piba ngamni amasung akoi na systematically tha tar de akoi gi economy mayam si su chakolhangani samna hairabada sinamom si yamna kana sinamom si sidagi mayam export tawe adubu aswai da Calcutta da natraga Delhi da natraga mo aswai gi metro city amda packing torga mu pusale samana ba pone akoi sidagi puthoki ba pone moi tong pusale ini adugi sarupudi akoi na sida macha akoi gi industry akoi gi leoriba inkhleiba akoi gi youth sing sida sigum knowledge se piragadi sigum mayam se tawne na khale adubu akoi gi institute chu sigum moreover huji gi government chu huji ti startup ki program se mayam lairabani na sigum plantation gumba yam systematic plantation gumba tawraga natraga cluster of plantation se like mafum amada koi di lebak se pitru pikpani na mafam se yamna laitabani na macha akoina cluster oina seasonaraga industry level haidi moina pamiba supply do natra industry haidi company na pamani yam bulk ta pamani na akoina cluster gumba semaga sumaina tawtar gadi akoi gi lebak si yamna sakhol hangani amasung akoi gi sothariba economy si masi su sakhol hangani na khale adugi mathakta one of the part amada akoi gi microbiology part sela akoi gi di biodiversity je amna laibini na akoi gi microbiology akoi gi food habit chi chu sida akoi na lakning ethnopharmacology haide ethnopharmacology habidi akoi gi hana leijaramiba akoi gi ipa ipu na thambiramba mogi food habit mogi lifestyle si mayam study tawse ethnopharmacology amasung akoi na sigumba study tawbisna karida society da karmaina impact tawrakadage haibidi akoi ju adum nainadaba nate akoi gi itaw akoi professor Sukdev Sharma hoigasu akoi ga collaboration tawraga akoi matau karamna akoi na tawriba thabak sina society da matau karamna effect laigadage amasu society dagi kari implication lakadage noina tawridu pamde bu haibra nataga noina tawridu sumaina kitang onthogadi phane bu haibra adumain tawna akoi ju akoi gi social science kangu gasu akoi interact tawjai aduga masi hairaga hana su amukana akoi organizing committee da su thakatsari amasung question lairaga di aiga adum hangbi basu yagani function se loraga si hajinja si hairaga I losenjar gi matangse husi ozage memorial lecture do gi maramda tarek tawiningba lairaga su dum ningsing birame adu lairaga di dum voluntarily dum habiba yagani jadi thagasari waza Dr. Hanjabam Nanausa Sarma amanyam laba dung laba bio economy from the bioresources with reference to Manipur phajana koi thambirambagi damakta traski maikai degi thagasari thorongi makha sa tharakpa sidi hoji Kangla Lanpung Pongbagi thorom yaure aduna Kangla Lanpung volume tara mari loina issue ama hariba Kangla Lanpung ki sefong asi akoi gi kai kan mazaraba Dr. A Brajakumar Sharma na phongbi gani aduna hosi akoi gi Sanatomba Memorial Trust ki chairman oibiriba yamung nimaibu asugumba Kangla Lanpung asi phongbada phongna nabagi dabakta nolong ningsingjari asi June ki tarik 2022 nominasida phonggadoriba akoi gi matam amagi Manipuri National Federation Men Federation ki adungla basia phongoi kiba ngasi satharak poina phonggadoriba volume asi volume taraga mari loina issue number 1 by Dr. Sri A Brajakumar Sharma
ꯊꯥꯒꯠꯆꯔꯤ ꯑꯗꯨꯒꯨꯝꯂꯕ ꯀꯪꯂꯥ ꯂꯥꯟꯄꯨꯡꯒꯤ ꯇꯔꯥꯒ ꯃꯔꯤ ꯁꯨꯕ ꯑꯃꯁꯨꯡ ꯏꯁꯨ ꯑꯃ ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 2022ꯗ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯐꯣꯡꯖꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯀꯪꯂꯥ ꯂꯥꯟꯄꯨꯡꯒꯤ ꯆꯦꯐꯣꯡ ꯑꯁꯤꯒꯤ ꯗ ꯌꯥꯝ ꯆꯥꯎꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕꯤꯔꯛꯄ contributors singda felicitation haibadi akoina trust ki maikaidai ngamjaba khudol pot pibagi thoram leijare ahanbada Dr. Sahid Ahmad loinana Professor W. Juemiroy amasung loinana Somorji Wangam Wahengbam Robinson loinana Professor Soyam Lokendra Jinsi kai kumna jaraba sugumba contributors sing lengbirak pasing dagi koina kokasage Dr. Said Ahmad oh thank you very much Dr. Said Ahmad lengkat pirak naba singjari daista adongi mamalyam laba koigi Kangla Lanpung bu thawai happy duna choba topic happy ba kidamakta trust ki mai kaidagi hana very very thankful and kuji kuna chamba give ama leng phi ama kudol tambigani memorial trust ki function sigip se aguna chief guest na doga karigumba speech khara next mathangda adai mathanga sidi Somorjit Wangam koigi nusiraba Somorjit Wangam koigi chefong asigi Kangla Lanpung bolum taramari issue number 1 gi choba contribution pibiba trust ki chairman na ado si function chairman na ngamjaba kudol tamjari mathanga sidi Wahengbam Robinson mingona panjarabada Wahengbam Robinson yamna valuable contributors ni koigi chefong asigi damakta yamna thagasari koi leng pma koi ngamjaba khudol tamjabani mathang asidi waja Professor Soyam Lokendra Sit asin mana maram oidana lengbirak tramane ado koi gipse adam thamjarasi akoigi contributors sing ki maraktagi Professor Juemiroy waja Professor W. Juemiroy amtang lengkat pirakna ba yamna maman yamba contribution to bibane akoigi chefong sida chefong si manungda yauriba thawai masung masal mayam asi yam chauna contributors sing na pibirak padege khol chefong asi potopa gamjabani madugi da maktar trust ki maikai dege hanana thagachari waja W. Juemiroy hanana thagachari punama pu thagachari adoga akoigi function gi mathangda akoigi kano singna contributors sing maikai dege speech khar horen amum thambiramna ba am khasur request ausari may I request next time some give the short speech hauzik satharakliba program sigi maruiba ama oiriba si tora kang hala saiba program tora kan hala saiba traba jiga hala saiba jiga hala sira oh marak thana aja Juemiroy speech mati amatang thambiramna ba trust ki maikai degi trust ki chairman ta pirak pegi matungina Professor W. Juemiroy koigi yamna valuable contributors na sigi chefong sing mari lena wafong khradang thambina ba trust ki maikai degi nolokjari
ngasi akhoi RK Sanatomba Memorial Award ki function asida dais lengsin biriba akhoi gi hana imasi amadi Uzabraja Kumar amadi ngasi gi resource person oina ngangbi khiba Dr. Nanaungsa lengbiragli ba Uza Singh amadi atai audience में पुनमकु आई थगचरी आइंगोंदा लाइव फदना आई पेपर अमख कंट्रीब्यूट तौबियो हाइबिरकपदा आई इसाना यामना फजगदरादी खंगुदबा आई ngमननबा आई वखन नमदा हुजिकान की ट्रेन दा चचरीबा अखोगी पेपर अमख आई फोंगे हेदना इसम खंदना लेजखिबा यामना चिल्लबा मतमदा अखोई अयाकिसु याम टाइट ओइबा सिडुलदुदा आई याम फजखिदबरा दि खंगदे आइना ngमनबो होनबदा आई फोंदोक चखिबा पेपर सिगी मतंग सिदा आइना थेंगजबा वाही खरदंग एक्सपीरियंस खरदंग मयामदा आई शेयर तबो पामी हुजिक याम NEP 2020 हाइबसिनी National Education Policy 2020 si lakpa matam sida aikoi hana leramba education policy dagidi handaki anuba laiba education policy asina change loinamak tawre school level dagina university level baki da change sabo hore aduna school da 10+2 harambado hojikti 5+3+3+4 and higher aduna aikoi hanadi class 1 dagi horambado hojikti pre primary level dagi and akoi lakpa hore aduna smaina laglakpu matam sida college su aikoi hana chahi ohum graduation torambado hojikti chahi mari graduation tawgadore chahi mari graduation si lakpa matam da aikoi hana mamang dadi yamna sangna lerambada aikoi chahi ahum si BA luidriba makai BA pass tawroi harambadu hojikti aikoina kari haige haibada chahi amakhakdang loirigashu BA adum loigiba yaba adum kaurani haidana madubuna certificate course haina hairani chahi ani leramaga tokchagibasu yaba madubuna aikoina degree diploma course and hairani chahi ahum loiragana aikoina hanegi dumaina aikoi degree course and hairakwa aduga chahi mari loiraga aikoi BA tokwa masibuna aikoina research with degree hena masigi chahi mari loirakpa sidadi kare haige haibada aikoi research methodology research project field project mayam loinamak dissertation mayam tambiro haire masigi kanabasina karino hairakpa matamda chahi mari se loigraga tokhiba angang sina aikoi chahi amakhak MA tambal loiraga direct PhD tawba yarani haidan anouba Bharat Sarkar gi ngarang nahan tholakpadidi amuk kari hairige haibada chahi mari gi BA se 4th year da aikoi 7.5 CGPA phangba ngamba taragadi direct PhD phangba ya tawba yare haibigi aikoi gi anouba NEP gi criteria mayam tholai maduna masigi criteria mayam makhan tholakpa sida aikoi na anouba laiba sida akoina kari tawgadagi akoina kari lawgadagi haiba mayam ama akoigi Manipur gi da akoina karamna masi thengnagani masigi se akoina karamba kanaba lahogani akoida lairiba challenge sina karambano challenge sing se karamna thengnagani haiba se akoi yamna kupna khanaba mathau tarbra haina ai khanjai maramdi mamangi chahidagi India government hai khare maramdi August 2022 dagidi aikoi Central University punamak aikoi 4-year undergraduate program chanadaba yararoi hedana aduna Central University punamakta 4-year undergraduate chanarakpa matamdadi aikoi gi su Manipur da su handaki di aikoi gi affiliating university se college pumbagi di MU na oibanina aikoi handaki August 2022 dagidi session horokpa matamda aikoi 4-year undergraduate program se chanarani machi chanarakpa matam sida ngasagi certificate course diploma course degree course amadi research with degree and BA gi mayam se loinamak change or ani masida aikoi college singsina oja singsina chhatra singsina administration na university na amadi public na kamaina thing aikoi perception si ugadagi haibase aikoi yam kupna munna khanaba mathau tai hedana aikoi yam kan khanjai madu khanjaba matang sida akoi NEP da akoi higher school education amadi higher education gi tongan ba parada piri adu ayakna higher education gi matang da magi criteria tare nipan henan lei
ꯇꯔꯦꯠ ꯅꯤꯄꯥꯟ ꯍꯦꯟꯅ ꯂꯩꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯁꯤꯗ ꯑꯩ ꯃꯆꯥ ꯑꯃꯈꯛꯇꯪ ꯈꯟꯒꯠꯆꯔꯒ ꯍꯥꯏꯕꯗꯤ ꯖꯔꯅꯦꯜꯒꯤ ꯄꯦꯄꯔ ꯑꯃꯈꯛꯇꯅꯤꯅ ꯑꯩꯅ ꯈꯜꯂꯒ ꯏꯖꯈꯤꯕꯗ ꯃꯜꯇꯤ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁ ꯍꯥꯏꯅ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯄꯦꯄꯔꯁꯤꯗ ꯍꯥꯞꯆꯩ ꯃꯜꯇꯤ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ NEPꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤꯕꯁꯦ ꯑꯩꯈꯣꯏꯅ 2030ꯗꯒꯤꯗꯤ ꯑꯩꯈꯣꯏꯅ by 2035ꯗꯒꯤꯗꯤ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯐꯤꯂꯤꯌꯦꯁꯟꯁꯦ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯔꯣꯏꯅ ꯍꯥꯏ ꯗꯤ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯔꯣ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯗꯤ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯥꯏꯗꯔ ꯑꯩꯈꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏ ꯃꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯣꯔ ꯑꯣꯇꯣꯅꯣꯃꯁ ꯗꯤꯒ꯭ꯔꯤ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯣꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯅ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯃꯁꯤꯒꯤꯁꯤ ꯑꯩꯅ MDIꯁꯤ ꯆꯪꯖꯗ꯭ꯔꯤꯉꯩꯗ NEPꯗ ꯄꯜꯂꯝꯕ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯍꯥꯏꯖꯔꯝꯒꯦ ꯃꯔꯝꯗ ꯍꯧꯖꯤꯛꯇꯤ NEPꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤ ꯑꯍꯨꯝ ꯊꯣꯛꯅ ꯂꯩꯌꯣ ꯍꯥꯏ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁ ꯃꯈꯜ ꯑꯍꯨꯝꯒꯤ ꯂꯩꯌꯣ ꯍꯥꯏꯕꯁꯤꯅ ꯃꯥꯅ ꯀꯔꯤ ꯍꯥꯏꯒꯦꯗ ꯔꯤꯁꯔꯁ ꯗꯤꯒ꯭ꯔꯤ ꯔꯤꯁꯔꯁ ꯈꯛꯇꯗ ꯉꯁꯥꯏꯒꯤ ꯕꯥꯏꯑꯣ IBSDꯗ ꯇꯧꯗꯨꯅ ꯔꯤꯁꯔꯁ ꯇꯧꯗꯨꯅ ꯁꯥꯏꯟꯁꯇ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯇ ꯇꯧꯗꯨꯅ ꯃꯥꯒꯤ ꯔꯤꯁꯔꯁꯇ ꯑꯦꯔꯤꯌꯥꯗ ꯂꯩꯗꯅ ꯂꯩꯒꯦ ꯍꯥꯏꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯅꯤꯁꯨꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯇ ꯃꯣꯏꯅ ꯍꯥꯏꯔꯝꯃꯤꯕꯁꯤꯅ ꯇꯤꯆꯤꯡ ꯌꯨꯅꯤꯚꯔꯁꯤꯇꯤꯁ ꯍꯥꯏꯗꯅ ꯑꯣꯖꯥ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯇꯅ IAS ꯄꯨꯊꯣꯛꯀꯗꯧꯔꯤꯕ MCS ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯑꯣꯖꯥ ꯃꯌꯥꯝ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯗꯩꯁꯤꯗ ꯂꯥꯏꯔꯤꯛ ꯇꯥꯛꯇꯅ ꯂꯩꯒꯦ ꯍꯥꯏꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯣꯔ ꯑꯍꯨꯝꯁꯨꯕꯁꯤꯅ ꯑꯣꯇꯣꯅꯣꯃꯁ ꯀꯣꯂꯦꯖ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯀꯣꯂꯦꯖꯁꯤꯡꯁꯤ ꯃꯥꯅ ꯃꯥꯒꯤ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯃꯥꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯁꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯁꯤꯗ NEPꯗ ꯁꯨꯃꯥꯏꯅ ꯃꯈꯜ ꯆꯥꯎꯅ ꯄꯤꯔꯤ ꯁꯤ ꯄꯤꯔꯛꯏꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯤꯕ ꯀꯣꯂꯦꯖꯁꯤꯡ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯁꯦ ꯀꯔꯝꯕ ꯃꯥꯒꯤ ꯔꯤꯁꯔꯁ ꯑꯣꯏꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯀꯔꯝꯕꯅ ꯇꯤꯆꯤꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯒ ꯀꯔꯝꯕꯅ ꯑꯣꯇꯣꯅꯣꯃꯁ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯨꯟꯅ ꯈꯟꯅꯕꯁꯦ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯣꯖꯥ ꯑꯣꯏꯔꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯔꯤꯕꯅꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯁꯤꯁꯇꯦꯝꯗꯨ ꯌꯥꯔꯛꯇꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯗ ꯇꯥꯔꯛꯄꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯍꯟꯗꯛꯀꯤ NEPꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯄ ꯊꯦꯡꯅꯖꯩ ꯑꯗꯨ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯇꯥꯒꯗꯒꯦ ꯁꯤꯅꯤ ꯑꯣꯇꯣꯅꯣꯃꯁ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯥꯛꯇ A ꯑꯣꯏꯗꯕ ꯌꯥꯗꯦ ꯅꯥꯛꯇ A ꯍꯥꯏꯕꯁꯦ ꯅꯥꯛꯀꯤ ꯄꯣꯏꯟ ꯒ꯭ꯔꯦꯗ ꯁ꯭ꯀꯦꯜꯁ 4 ꯂꯩ 4ꯗꯨꯗ ꯑꯩꯈꯣꯏꯅ 3 ꯌꯧ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯒꯣꯔꯃꯦꯟ ꯀꯣꯂꯦꯖꯁꯤꯡꯁꯦ ꯑꯃꯠꯇ ꯅꯥꯛꯇ 3 ꯌꯧꯕ ꯌꯥꯎꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕꯁꯦ ꯏꯝꯐꯥꯜ ꯀꯣꯂꯦꯖꯅꯤ ꯍꯧꯖꯤꯛ 2.84 ꯂꯣꯏ ꯏꯝꯐꯥꯜ ꯀꯣꯂꯦꯖꯁꯦ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔꯗ ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔꯁꯤꯗ 2.84 ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯀꯣꯂꯦꯖꯁꯤꯅ ꯂꯣꯏꯈ꯭ꯔꯒ 3 ꯌꯧꯍꯧꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯁꯤꯡꯁꯤ ꯀꯩꯗꯧꯕ ꯇꯥꯏ ꯑꯣꯇꯣꯅꯣꯃꯁ ꯑꯃꯠꯇ ꯐꯪꯗꯕ ꯇꯥꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯒꯤ NEPꯗ ꯄꯤꯔꯛꯏꯕꯁꯤꯡ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯏꯁꯨ ꯑꯆꯧꯕ ꯑꯃ ꯑꯣꯏ ꯃꯁꯤ ꯑꯣꯏꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯍꯧꯕꯁꯤ ꯑꯣꯏꯒꯗ꯭ꯔꯥ sini simasu akoina khalaugadobse adu manggadobbu nataba masida opportunity lahuba yanaba institution singsina kari kari honahuba mathau tai haiba sima aduga autonomous lakho matam sida akoi multidisciplinary institutions sama oyo hana haire yam chawba multidisciplinary institutions aina ngasi aige paper sida su yamna focus tawjari ba sida hapchari bse multidisciplinary institutions sama oiro haragadi akoi ge hanagi leremi ba train akoi arts katang hangba science katang hangba institution ju nataba akoi ge multidisciplinary oina hangakpa satra sina lorokpa matamda multidisciplinary oina lorokpa magi adu ngamnanaba institution gi privilege ne pibiro haire akoina thengjabada study tawjabada hojibawa study tawjari ngarang nahan da so akoi dum study tawjari masigi matangda yamna akoi wari sanaba keno tawbo yam yaujari maduda kari haina thengnage haibada Bangalore University da moigi multidisciplinary se hangakpa matamda aikoi economics da major loba satra mana magi karigumba pamadi physics loba yaina haire adu utaragadi akoi de hanadi economics lordi physics loba yade kaina akoi gi leiramba akoi gi boundary se hojikti loinamuk thugai re ebo thugai ba matangda angangna ai English lore hairaga ai mathematics logi yabagi CBCS ana akoi gi hojiki multidisciplinary ana college sina olakpa matamdadi yamna aduk yamna akoi gi education gi trend sida
change ama lakadoreba adu lakpu matam sida akhoi gi institution sing sina akhoi kai toba tage haibase government na akhoi kai do hoba tage haibase oza akhoi na kai do hoba tage haibase yam achouba akhoi gi situation amada le hawi sigi matang sida matam chana akhoi na lepa ngamhoba taragadi akhoi yamna phare ngamhauda taragadi akhoi bus to nanghauda dana akhoi amuk tungda khara putha hogadra haibigi concern ama lei sine aina mayam gi mafam da thamjaningi se multidisciplinary institution haibase aikoina department mayam happa yai department mayam lingkhat pa yai adubu NEP gi makhada hairi base institution amada satra lishing ohum dagi di taba yade na hairi adu ma lingkhat ke hari taragadi satra lishing ohum taba hargadi aikoina study to umatamda aigi paper sida su hapchari madudi karigino haiba matamda Manipur di aikoina aina sida su dum hapchai maramdi akoigi study amaga akoina tawjagiba ama yawi 2020 da arang chahi ani muki mamang da kari toge da college taraga mapan gi mathakta aikoi satra lising ama phana leitebo aduna mina multidisciplinary lising ohum layu harako matamda aikoina lising ama bo phana leibangam da taragadi aikoi masida qualified ogadra akoigi college sing sigi mathau se kai dogadagi sini college mulakadra natraga college singje merge torkadra haibigi yam situation nama lakpa yai masi aina mayam bu pangki de ki han bagi nate mina hairi batuda akoina qualified hoda ba taragadi akoina phangbang amakta bagi situation position sida lakpa yai aduna multidisciplinary lakpa matamda aikoigi satra gi masing hengalakta ba yaroi masi hengalakpa matam sida akoina kai tawgadagi hegat hanana ba akoina kari hona ba yai karam ba systemic planning to ba yai haibasa akoi khanabi hobam yai example oina aina amasu hapchai karigino haida Bisempur maikaida college mari yam nakna lay Nambol Sanoi college ai samona leijari ba SK women college Thambal mari amadi CI college lay college mari se satra chawnga chatruk tagi hen amate hen deabo adu oiba taragadi multidisciplinary lakpa matamdadi college mari se kamdogdagi haibase akoina munna khana hobo ma mathau tai masi lakpa matamda aikoi situation sing sida magi multidisciplinary pirak panga maroi haragadi noi college hoina oiba yararoi harakadra adu orakpa taragadi akoina lurakadra adugi situation nama aduna NEP si lakpa matam sida ai hangna paper sida hapsaba amusu yawi maramdi hojikti magi satragi masing puthoraiba masing hapsaraiba si karigino harakpa matamda akoi gi grant khudimak mapandagi hojikti lakba UGC gi amadi rusha gi laiba mayamna oza kenogi field hena khangna biramba singdi yam ka hena thengna biramba yai madudi karigino haiba matamda rusha gi grant achoba magi component sing se laebo lakpa matamda number 1 aikoi ngasai autonomous haigibado naki a yoba ngamba kyam yaurage naki se a yoba ngamba taragadi naki 3 ngamba taragadi nang pochi logba yai hedana naki the score da 2.5 yobang ngamba taragadi you can get 2 crores kaina yam line pire hoji portal da rusa 2 kaina koi piri besida naki nang 2.5 or de piro haiba matamda manipur dagi college ani khak mamangi chahida qualified howeba handakti aikoi 2.5 ta leibase college ani ohum dagi hen deba abudumaina amuksu phangoi doribra aduma aruga atopa mana yam chauba criteria da aikoina multidisciplinary natraga college sing sigi aikoina yamna mathau yengakba ojaga satraga gi ratio yengakpa gi mathau ama tara e haidana ai paper sida reflect tawjari base kari maram gi no haiba matamda rusha gi grant am pirakpa matamda di 1:10 dagi taba yade ba satra gi kano se magi point criteria se 1:10 oiba matamda 5 marks pi arugi 1:20 harga mana mathang tarai aduna 1:60 dagi su kano su amu henba yade hena piri ado akhoi Manipur da leiriba college anamba ai yengjaba matamda Bisempur maike gi aina study toroga hana hapchaba matamda di 1:10 layu haiba matamda 1:4 khatang leba college yauriyebo 1:3 khatang leba college yauriyebo adu oiba taragadi hayeng akhoi na funding lorokpa matamda kai dorokani adu oiba taragadi akhoi gi
लेंगाकना अखोई प्रजाना ओजा मयामना मियेंग संगमिनरे हैरगा सुगुम्बा अखोई मथंगी फंडिंग लौरपदा मथंगी क्राइटेरिया सिंगसिदा अखोइना यामना वाहौगदोबो ओइबा तारगदी अखोइदा अचौबा अखोइगी कॉलेज सिंगसिदा पैसा लाक्तबिगी पैसा लाक्नबा थानबा होनरब मतमसिदा पिरक्तबिगी अचौबा पॉसिबिलिटी अमा लैयो 1:10 लयो हाइबदा 1:4 लेब तारगदी अखोई कैदौगनी मसे अखोइना मसी खन्नबी हौरे हैरगा ओजा सिंगसे रीस्ट्रक्चरिंग तौथोपे होबा इंस्टीट्यूशन सिंगसे रीस्ट्रक्चरिंग तौहोदना मा करम बदना ओजा हापे याई करम बदना ओजा लोक्सल होबे याई इंदोक इंजिनगा तौदना अचौबा स्टेट पॉलिसी अमा साहौदब तारगदी अखोई अनदर 5-6 years अमा हानगी रुशातुदा कॉलेज अने खंतंग पैसा फंगिबदुमाइना हंदकसु रुषा 3 दा कॉलेज अनंब पैसा फंगदबगी पॉसिबिलिटी लई अदु लैब तारगदी अखोई अमुक्का हन्ना अखोई कॉलेज सिंगसिगी वाहु बताई अदु एनईपी लाखपगी वारी ngaisida एनईपी से अखोई याम कन्नदी अखोई अतैगी जगह दा आई हापचररोय अदु आइन ngasi इजबा आइगी मल्टीडिसिप्लिनरी सी सिंगसि खंतंग दनी आइन फोकस तौजगे हारिसे याम पाक चावबो याम यावबरे अदु अदुगी जगह सिंदुररी अदुना मल्टीडिसिप्लिनरी अमा ओहेलकना बो होनरक मतमसिदा अखोई इंस्टीट्यूशन खुदिमंग मल्टीडिसिप्लिनरी ओइबा तारगदी छात्र चप मानना थेंजन्नदना अखोई वाबा याई अदु ओरगदी सब्जेक्ट वाइज स्ट्रीम वाइज रीस्ट्रक्चरिंग तौरगा मल्टीडिसिप्लिनरी थम्बना यागदरा हाइबसे आई इशू सिदा आई थागतसै अदु मसीगी सी आइना आइगी प्रपोजल खरा आइना हाबसखिबगी वादनी अदु पाबिरिबा मयामना खनबिदुना नैनबिदुना अखोइगी करी तौरकदगी हाइना फीडबैक पिबिरकपा गवर्नमेंटनसु यंगबिरगा अखोइगी मागी एप्रोप्रिएट ओइबा स्टेप मयाम लौखटपा याबसिंग लौखटपिरकनबा हाइदना अयागना मसीगिदा अदुम सजेशन मयाम अमा थमजरगा आइना इजगिबनी मसी खक्तनी अयागना ngasi आइगी एनईपी की मतंगदा आइगी पेपर सिदा वाही खरदंग आइना फोंदोकपिबा थमजगेना खंजरिबसे थम वाही खर सिंगजु फोंदोकपा ngamnabagi chance pibibagi damakta ngasigi RK Sanatomba Memorial Trust pusu ai hanna amuka hanna thagachari thank you thagachari oza jeti moy mamal yamnaba contributors ni apam khara koigi publication da sida yauriba topic mari lenana thambirambagi dabakta hanna thagachari marak thatna koigi sa thamjariba sangang amusung angauba angangbasi adam voluntarily adam paibiba yagani haina trust ki maikadegi noron nisingjari haujigasi RK Sanatomba Memorial Journalist Award 2022 lauthokpa amusung pibagi thauramni hairiba thauram sigidamakta RK Sanatomba Memorial Trust ki chairman oibiriba yamung RK dimaibu nolungna nisingjari लेंबिरिबा मयाम पुनमक अहमदा ट्रस्ट की माइगई दगी हाकना खुरमजरी 2004 दगी हौजरकपनी अखोइगी RK Sanatomba जर्नलिस्ट अवार्ड से लेप्तना कोविड मनुंगदसु अखोइ याम पिकपा थौरम अमा तौरगा अखोइ लेप्तना अखोइ तो मना से दम पिजरकपनी कइनोदा कोविड की मतमदुदा जर्नलिस्ट सिंगना लौबिखिबा मसागी रिस्क तो येंगदना की खंगलेदना तौबदुदा अखोइ लेफम थोकते हेनबो एनकरेज तौबम थुई हाइदना अखोइ अवार्ड से दम पिजबने कुमसी चहीगी अखोइना नॉमिनेशन जी मयाम एडिटर मयाम दगी कौजबदा विजुअल मीडिया दगी अम्मा अदुगा प्रिंट मीडिया दगी मंगा लाई अखोइना जूरीदा पिजरगा यंगनबा मतमदा कॉम्पिटिटिव यामना ओय अना ताकपिरे अदुबु कुमसी चहीगी अवार्ड से फंगबिनबा मोइना ममिंग पिखतपिरकपसी कुमारी फुराइलपम केनी देवी रिपोर्टर इम्फाल फ्री प्रेस अदुगा माकना इरेइबसिना अखोइ ड्रग्स की रिलेटेड इश्यूज मयाम सिदा यामना एक्सीलेंट ओइबा रिपोर्टिंग तौबिरकपा अदुदैदा अखोइ मनासी खुसिन नजबने अदुना कुमारी फुराइलपम केनी देवी स्टेज लंगसिन बिरकनबा KhutSem
ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗꯁꯤ ꯁꯥꯏꯇꯦꯁꯟ ꯑꯃꯅꯦ ꯂꯦꯡ ꯑꯃꯅꯦ ꯑꯗꯨꯒ ꯀꯦꯁ ꯀꯝꯄꯣꯅꯦꯟꯇ ꯂꯨꯄꯥ 5,000 ꯄꯤꯖꯕꯅꯤ ꯑꯗꯣ ꯃꯅꯥ ꯐꯪꯕꯤꯈ꯭ꯔꯕ ꯐꯔꯦ ꯂꯥꯄꯨꯝ ꯀꯦꯅꯤ ꯗꯦꯕꯤꯅ ꯃꯅꯥꯁꯦ ꯐꯪꯕꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯩ 5-10ꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯅꯕ ꯅꯤꯡꯁꯤꯡꯖꯔꯤ Tinbiriba ahalaman ima iben iche ichen mayam pumnamapu ko non kurum jari ai isaze journalist oijaragasu wangang bagi skills yam di laiba oijadaba ko maramdi nungtigi budi mi makhal makhal budi thengnajai ado print media da laibana maram orga wangang bagi skills di yam di laiba oijadaba na karigumba soiki lanki ba yarasu ngakpi gani haina kanje yamna young journalist amoina ngasi akoina di uza hodraba thengna za hodraba laikhidraba Kangla Lanpung ki editor laikhidraba Babung RK Sanatomba gi mingda PB award asi phangbase ai asuki madik haraujai aigi di yam nuaiba mikup amoina lojai maramdi journalist amoina akoigi social issues mayam thengna ba habase tawdaba yadraba thodang amaneba adubu tawda yadraba thodang asida sumaina chahi gi award ka pibirak pasina amuki hena thongna happy aduna aigi oina di tasengna habda ngasi se asuki matik yamna nungaiba mikup amane haina phauze ai journalist nupi amoina akoi huzik manipur gi oiba journalist nupi gi oibaze ai khara haijaramge ai tasengna habda journalist oiba just chahi manga khak subada ngaijari aigi ahal laman se aigi senior sing da tapi bada matam amada di journalist nupi se yam yamam de hai mari manga khaktana dum manage tora me hai adu aina field la aba matam da di journalist nupi se nomunum gi sum hengale ai isa paumi nupi amoina yam harawe maram di karigana every profession sinpam khudi makta nupi gi equal participation chap manaba participation se yam maru oina khalle duna nomun gi khoi gi paumi nupi masing hengalak pase paumi nupi amoina ai aduki matik harawa pawe adu su changa iba paumi sing se masagi yamna professional loiba mawngda masagi journalism gi course ka se loiraga changa pase asuki matik harawe sungsoi so na khoi gi society na nupi paumi singbu hena thauna hapaga hena society gi damakta contribution pibada pibangam gani haina khanje aduga loirapada aina haijaning base ngasi sinbiriba award asibu pibi na baita sinbiriba RK Sanatomba Laikhirba Pabung RK Sanatomba memorial trust pusu aina aigi maikei digi ngamkhai likna thagat pa phondok sori ngasi aingoda phangiba thona asina lepta imaleba ki damakta seba tobo ngambo izake thank you all Takasari kumsi sahigi award bu mathang asidi akhoi gi program si loisalak paka loinana koi mai tangbal da tai selection bireba sa e Praja Kumar Sharmana asi function siga mali lenana wahi khaladang thambire namna gi damakta trust ki mai kai de gi ningsing jari Sri A Praja Kumar Sharma ngasi chief guest ojari oibiriba ine bema mangi ngasi gi toker oibiriba oge ichanpa nanau amasung ngasi gi timbiriba invite khudimak amasung press amasung print media gi representative khudimak tasengna ngasi gi function asi yamna kai haini aigi mawatadi yam phajana pangthoeng longjai ngasi khadagiba topic journey kanwada new addiction policy 2020 adagi ngasi manipur gi
economic development or Manipuri resource Masra Talakana economic development of Wayaka Hypa, 6% Manipuri was it Wariba, Yamna, Maru, Sanava, Society Sanava, topic Actani and Logje. Matanga Sida, Hedam Hajin and Badi, Yam Pazana, Waitokana, Doctor Inauchana, Pazara Takpi, Pujikla Riba, Bio cannot sing it is hosting City Yangan Manipuri economics Yamna, Chokot by Yani and Tapire. Madame me. Tawudadi akoina sirira khajitang hendi ke kitang leibaran khanji maram de ke dogebu so far akoina medicine plan thaba atai tai economic plan ting taw matam da len changi lam mi si changba sang matam sidadi huji phabu so far akoina khanja matam sira daily ki huji phangi bai available len se only 8% khaktani madase already exist to khare there is no akoi rumam lecture amo hena season na ya bagi rumam hen lecture ba adura boy de koina kari to de haiba de hojik laiba manipur ge 92% hai tari land area se masidi an utilize tawdri tawdibe madam de ke dogi bu masi da koi gi thangai sengba manipur ge land low lekte aduna masi season na ya bagi maram san season na ya bagi kanu mata lekta ba adura boy di hojik laiba economic development kangde any plantation kangde tawri singse it depends on hill area that depend tabutaba high body 92% se masi sinana yanbagi low model lebetaba masi like tri khoidi so far khoina ngasagi economic conversing so koi reformation lakwa nataga economy hengan ba khot singse nasi theory laigani aduga practical dikese masi koitho ya ne kanji degi atopa mana Hojiki Lariba, Hoki, Yamna Manipuba, burning problems here. I see Hojiki, Hosi completing situation Hetari. Upon Kurimaka, Amagam, Janata Laba, I think I won't sing to Mayadaba. Adamant of the Lariba, Pibum sing Srida. Comment or consider Apoki is a coker gave Mrs. Okitan can you have. Madame Dika, you don't go, Hosimuk Yangasi, Econ Combat report Amala 2011 census. Kona mahad tikta lakpa ikui kuidar lakpani basire kari haige bo mitai gi population se hai whole population se gi kano 7 lakh 51,000 hai mitai no se oichi ari mathakta mana koi ge nan manipuri hare moi gi population se na 7 lakh 41,000 hai ari ge mo Kano hare hoigi Muslim ki population mitai Panghan ki population se 5,60,000. Adage mo Jingmi ki population se 8,02,000 silakwa. Adura bodi masi wena percentage yang tar bodi mitai na hoji ori basi whole population se ki percentage ori basi 26.3 lakwa. Adage mo non Manipuri singing ori singsina 25.9% lakpa. Adage mo kano singsina koigi Panghangi population sina 9.6% lakpa, 19.6% lakpa. Adage mo Jingmi ki population singsina 28.2% lakpa. Adura bodi masi mayam singsi almost manai haiba. Masi condition singsira ako na kari tawdege haiba singse. Pachiki laiba koi naharon sing amasung study tabiba amasung maruena aina apel to jening medi journalist sing side hena apel to jening maram de ke dogebu akoi gi phujik leiba phibam sing se masi yamna kano oibani yam critical bang akteni masi da kitang soi tarbodi there should be very difficult in our future da future se masi phagani abse thajade heba simo condition sing side da akoi ngasai gi anuwa scholar mayam amasung maruena Paumi sing amasang journalist sing sina yam kanu sida pukcing no kare kare hani pinging sing kare pungning hen sangpi ro boidi akoi gi thumgi khoina ki ri yam na ki nai ba mayam sing se masi kitang ko kadren khanse mata sida sim sing se Thakasari oja Pung Prajasan yam mamal yam laba wai khara thambira bagi damakta hosi program asi loisalakpa ga loinana
ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯁꯀꯤ ꯆꯤꯌꯥꯔꯃꯦꯟ ꯑꯃꯨꯛ ꯃꯥꯏꯅ ꯚꯣꯠ ꯑꯣꯐ ꯊꯦꯡꯛꯁ ꯄꯤꯕꯤꯅꯕ ꯅꯣꯡꯗꯣꯛꯆꯔꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯁꯀꯤ ꯆꯤꯌꯥꯔꯃꯦꯟꯕꯨ ꯀꯧꯁꯤꯟꯖꯔꯤ ꯑꯩꯈꯣꯏ RK Sanatomba Memorial Journalist Award 2022 ꯇꯥꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯦꯝꯕꯔ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒ ꯕ꯭ꯔꯖꯀꯨꯃꯥꯔ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯂꯣꯏꯅꯕꯤꯔꯝꯕ ꯃꯇꯝ ꯁꯥꯡꯅ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯃꯪꯒꯤ ꯁꯤꯖ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯂꯦꯛꯆꯔ ꯄꯤꯕꯤꯈꯤꯕ ꯗꯥꯛꯇꯔ ꯍꯟꯖꯕꯝ ꯅꯅꯥꯎꯆꯥ ꯁꯔꯃ ꯑꯩꯈꯣꯏꯒꯤ IPSTꯗ ꯁꯥꯏꯟꯇꯤꯁ ꯑꯣꯏꯅ ꯂꯩꯕꯤꯕꯅꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯍꯥꯟꯕꯗ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯧꯔꯝꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄꯁꯤꯗꯩꯁꯤꯗ ꯂꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯊꯝꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯇ꯭ꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯍꯥꯛꯅ ꯂꯧꯖꯔꯒ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯦꯡꯕꯤꯔꯛꯇꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯦꯝꯕꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕꯝ ꯑꯩꯒꯥ ꯕ꯭ꯔꯖꯀꯨꯃꯥꯔ ꯁꯔꯃꯕꯨ ꯇ꯭ꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯦꯟꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯤꯌꯦꯜ ꯂꯦꯛꯆꯔ ꯑꯃ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄꯤꯔꯒ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯔꯤꯂꯦꯚꯦꯟ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯗ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯈꯤꯕ ꯗꯥꯛꯇꯔ ꯍꯟꯖꯕꯝ ꯅꯅꯥꯎꯆꯥ ꯁꯔꯃꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯗ ꯄꯤꯖꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯃꯤꯅꯦꯁꯟ ꯀꯧꯖꯕꯗ ꯅꯣꯃꯤꯅꯦꯁꯟ ꯇꯧꯕꯤꯔꯛꯏꯕ ꯏꯗꯤꯇꯔ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯈꯣꯏꯅ ꯑꯄꯦꯟꯕ ꯑꯃꯁꯨꯡ ꯊꯥꯒꯠꯄꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯏꯗꯤꯇꯔꯁꯤꯡꯅ ꯅꯣꯃꯤꯅꯦꯠ ꯇꯧꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯖꯔꯅꯦꯂꯤꯁ ꯑꯐꯕ ꯈꯟꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕꯗꯨ ꯂꯩ ꯑꯗꯨꯅ ꯏꯗꯤꯇꯔ ꯇꯧꯕꯤꯔꯛꯏꯕ ꯏꯗꯤꯇꯔꯁꯤꯡꯕꯨꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯂꯤꯡꯕꯤꯔꯛꯏꯕ ꯃꯤꯗꯤꯌꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯀꯚꯔꯦꯖ ꯄꯤꯕꯤꯔꯤꯕ ꯑꯁꯤ ꯕꯨꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯁꯩꯍꯧ ꯑꯃꯁꯨꯡ ꯂꯣꯏꯁꯤꯟꯕꯒꯤ ꯏꯁꯩ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯇꯦꯖꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯑꯣꯖꯥ ꯇꯤꯀꯦꯟꯒꯤ ꯀꯥꯡꯕꯨꯁꯤꯡ ꯄꯨꯝꯅꯃꯛ ꯁꯨꯞꯆꯤꯜꯂꯒ ꯁꯤꯟꯖꯔꯤꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯦꯟꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯃꯥꯡꯗ ꯑꯦꯋꯥꯔꯗ ꯐꯪꯕꯤꯈꯤꯕ ꯂꯤꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯃꯃꯥꯡꯗ 19 ꯃꯅꯥꯁꯤ ꯂꯧꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤ ꯃꯅꯥ ꯂꯧꯕꯤꯔꯤꯕꯤ ꯁꯤꯡꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯅ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯄꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯜ ꯚꯣꯂ꯭ꯌꯨꯝ 14 ꯏꯁꯨ ꯅꯝꯕꯔ 1ꯗ आर्टिकल मरी यावबसिदा कंट्रीब्यूट तौबिरइबा डॉक्टर सईद अहमद एसिस्टेंट प्रोफेसर ऑफ हिस्ट्री ने अखोगी डीएम कॉलेज ऑफ आर्ट्स ता अदगी प्रोफेसर वाइखोम ज्योति मोय मा प्रोफेसर एंड प्रिंसिपल नबोलेन सनोय कॉलेज नि अदगा समोरजे वांगम अखोगी हाना लारिक हिस्ट्री की मरमदा लारिक फुंगबी खरबनी अदगा वाहिमम रॉबिन्सन का पुल्लगा आर्टिकल में कंट्रीब्यूट तौबीबनी वाहिमम रॉबिन्सन सेना सनालेबाक खबर की रिपोर्टर ओबिरी अदुगा अरोइबदना अखोगी स्वयं की ओजा लोकेंद्रजीत मागी आर्टिकल सिदी 2021 दा एमके मेमोरियल लेक्चर एमकेपीबी मेमोरियल लेक्चर दा माने पीबी खिबा हाइफेट सांगबा मागी लेक्चर नि मसिदा अखोई एमकेपीबी की डिफरेंट फैसेट मयाम सी ओजा लोकेन की आर्टिकल सिदा उबीबा फंगबीगनी द हाइबा कंट्रीब्यूटर सिंगसिना आर्टिकल से कंट्रीब्यूट तौरपदगी अखोइना जर्नल से फोंगबा ngамजबनी अदु मोइदा अखोगी लमन टोनसनजरे हाइना हाइजबगा
ngasi lengbire ba contribution mari bosu thakat padu phongdok jari Kangla lan akoi ki Konung Lekai Youth Development Club tasu akoi na sigi venue CPB baida makta akoi ki thakat pa musung apen ba atu phongdok jari akoi sound system the deep sound system gi kambu mayam na ayuk ngata da gi la aga pangkhat pi dana mayam na ngang na riba khona riba tawri mayam se tahan bi baida makta su deep sound system gi kambu su thakat pa du phongdok jari akoi gi mandap khanbiri ba ratan namasung ma ki kambu boso khoina thagat pa du phongdok jari aduga thoromama senba da koi trust ngaktana akoi sinba ngamanate mayam gi mateng kaya pangbiri akoi gi contribute to pirapa sel gi waina contribute to pirapa panggal gi waina contribute to pirapa mayam punamak pusu donor adagi volunteers mayam boso akoi trust ki magi dagi thagat patu phongdok jari akoi gi Sanatomba gi maru mapang mayam akoi trust ta yaw da ba thidana maga loinaramba maga tinaramba mayam na tok da ba yade haitana sungthok piraktana thokpirakpa akoi mari mata khangna chanaba maru mapang mayam na tokpirakpa akoi mateng du busu akoi gi trust ki magi dagi thagat pa musu apen batu phongdok jari losalakpada ngasi gi thoramasu mapung pahan biriba lingbiriba mayam punamakpu hoigi trust ki side amasung ai gi sa gi side gi thagat pa phongdok jaraga ai gi thagat wahi singsi matang sida losanjare haidana hak mayam da thamjari amasung mayam ba amuk handa khurumjari Hello, 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 hello. Sing that. hello, 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 hello. Sidi हम सब
ngasigi thoram asi matang aswai da loisille haina ngasigi thoram apu jabajakom brasana amta lauthokpina ba noluksari matang asirang ngasigi pangchen solution jari